Erangna sokhallaba state asida leiriba meeyamna phone call tawduna Wari Sanabagi call data record CDR Chahi manga gi ningtina Thamjinnaba Ministry of Home Affairs MHA na Department of Telecom DOT Khanghankhre pauche the Tribune na report tawrakibagi matung ina Manipur-da leiriba meeyam gi CDR asi Chahi manga gi thamnanaba khongthang asi ngamkhai lana Myanmar-romdagi extremist singna pirakpa matengna loinana thokliba irang asida armed militant sing yaushinbra haibadu khangdoknanaba paikhatpani hairi Mahusana Telecom Company singna call data record CDR asi tha taruk oina thambani adubu handakta MHA amasung ki pangthokiba mifamna Chahi manga gi CDR thamnaba warep laukibani haina report astapalli masiga loinana thokliba irang asida ngamkhai lana Myanmar dagi thabak torokpa extremist singa militant singa mari leinabra amadi thokliba irang asida militant sing yaushillaga hingsa gi thabak sing chathabra haibadu khangdokadawri haina the driven gi report asida palli